Mana haramu imaga babaga di tunga lay sia ibani kausi ya kalerame aina di laita banina magi mahi masing mapung phana tamamba gam gide haji asuraga mathamna lelaga sari khokadera dum laijaba gani mana masada aigi kanam laite haibedo mayam abak thulaga tawgiba mayam dina magi thamakta magi mamu marai ba phaba laite mapok khudeng ta madi mutnai dina lehorani mapok afaba oidabane haidana si chawthopa amadi isada poe lanje loisalaga ne tangdu leitana leiriba paja mayam meitei khunai mayam jingje inna tapna ne loisalaga ne leibana khwaidagi hena phagadra na aina khanjare ba ko manipur gi lengakse tasengna aigadi pendre yam kuiba batamje loisan ba yarabane haina khal sarkar moinang amba thaba ngatane du hauji phawo loisan bidarje sibi madi yam nuaite gari macam tonga natra chawom tonga phalao dongdang ga tawro akhoi karai dinu chen da bije na khalma da tumma baw ya de ni bungo no madu masara hele masak sadi nasin thi ai ni ka chawa nati ma मैम खोई ngasi se kangla sangom sang awang laikai da lakchari hokhiba mamangi thada koi khamen lok ta koi laibak thiba thodok ta koi khunga pachangi ba laikhidraba thoba yamba laisram bakim chandra ls mathai aduga atop maming da ls ambung yambagi sangai sida lakcharaga koi mung manungi laihoriba ima sing amadi ipa amadi iche laihoriba khara makhoi khara siga koi unajaduna koi mung manungi awaba paudam manipur myamda koi tahanjaba yenghanjaba loinana singimi 360 gi maikai dagi su mung manungi awaba da saruk yazari haidana koi uchanabagi damak ngasi koi singimi 360 gi tem koi yamba laikhidraba athoba laisram bangkim chandra gi sangai da lakchari mayam manungi maikai dagi kari wafam sing phongdorpa amadi miyamna koi punna koi mung manungi awaba da saruk yanabagi tanja dumasu singimi 360 maikai dagi pijari basida mayamna su video si loyo phauba yengmina duna mung manungi awaba da saruk yaminasi haibasi singimi 360 gi maikai dagi thamjari imagi mingdop tang haibiyo ham laisramung shanti ima laisramung shanti ima apokpagadi leibiribra yamba thoba el bangkim chandra ls abungi apokpagadi leibiribra ima apopo lei ming kai hai apok laisram ne kha ado ima yama se chahi je kya su chahi kunthra nipan changapa kunthra tare mapung phara kunthra pancha porga toine ima yamba se koi imaga leikidaba numit se koi mayamna khamilo haina khanaba phamsida oigadoineba ado ima pau se kanana han gadi hairakhi imada ichanupa do leitre habi pau se kanana han tamakhi aina aise numit se maga aiga se sagi aise adagi mayang bhandeki kare karpo matam sida mahak se khunga pasatkani haidana aigonda hairame da aina phone da phaunaba sugunu gi khunga pasu ima chaluge adagi phaying gi su chaluge dana mana aigonda yam toina khunga pase chakene yam toina haire adaina ibungo mayam gi kalap ki tawba mara bhaibina tawba laikai gi isu sing da dum chathokdana layu nangna di sida irang phate lakanu haibunina ima so lakpa sengamdre adubu aina misimadi ai kare mana mise khunga pose uyum pokta chakke haibu wahijima aigonda hairamdre aina si europe kanjida langthaban europe kanjida aigi sidagi angang aigi inaunupi tababi sina phone tawre se sumai tawdune ibung do khunga pone na chakhi ado maga chamina ba miyoidi halai ado madi halakti haiba sida ai se ka cycle thobong khangdadana aise pisumda cycle je thanamaga san pise puraga lapane ma je phone to cycle je kaidoba chatibana aina mayang phande karakpa cycle da ada pisum ai si yoge nga ayabi yon au nga ayabi yon ba magi saruk se tabbaga porokpani ada ina mase se lambi dagi ayan kौde bema nokpa di pa do
ꯁꯨꯃꯥꯏꯅ ꯈꯨꯟ ꯉꯥꯛꯄ ꯎꯌꯨꯝꯄꯣꯛꯇ ꯈꯥꯃꯦꯟꯂꯣꯛꯇ ꯆꯠꯈꯤ ꯃꯤ 9 ꯁꯤꯅ ꯍꯥꯏ ꯑꯗꯣ ꯃꯥ ꯌꯥꯎꯏ ꯌꯥꯎꯗꯦ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯗ ꯑꯩꯅ ꯃꯆꯦꯁꯦ ꯀꯧꯔꯒ ꯑꯩ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯉꯝꯗ ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯁꯥꯏꯀꯜꯁꯦ ꯂꯧꯖꯔꯨꯏꯁꯦ ꯑꯩ ꯄꯤꯁꯨꯝꯗꯩ ꯍꯜꯂꯛꯇ ꯉꯥꯏꯔꯤꯑꯕ ꯑꯗ ꯃꯆꯦꯁꯤꯅ ꯑꯗꯨꯗꯤ ꯆꯠꯁꯤꯜꯂꯛꯑꯣꯅ ꯃꯆꯦꯁꯤꯅꯁꯨ ꯍꯥꯟꯅ ꯃꯣꯛꯇ ꯆꯪꯉꯒ ꯌꯦꯡꯕꯗ ꯆꯨꯝꯃꯦ ꯃꯁꯛꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯊꯦꯡꯊꯈ꯭ꯔꯤꯁꯦ ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯩꯅ ꯐꯣꯟꯁꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡ ꯃꯌꯥꯝꯕꯁꯤꯡ ꯑꯥꯗ ꯂꯩ ꯃꯈꯨꯔꯥꯅ ꯄꯣꯛꯄ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯂꯩꯌꯦꯕ ꯑꯗꯩꯗ ꯑꯩꯅ ꯂꯥꯏꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯧꯔꯦ ꯁꯤꯗꯩꯗ ꯈꯨꯡꯒꯪꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯩ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯑꯁꯤꯕ 2 ꯄꯨꯈꯤꯕꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯠꯇꯅ ꯈꯣꯠꯇꯅ ꯇꯧꯏ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯦ ꯄꯥꯎꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯣꯏꯁꯦ ꯑꯩꯈꯣꯏ ꯀꯪꯂꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯖꯣꯏꯁꯦꯀꯣ ꯃꯥꯁꯤꯗ ꯑꯩꯅ ꯍꯪꯉꯦ ꯍꯪꯀꯥꯟꯗ ꯏꯆꯦ ꯑꯣꯏꯗꯦ ꯅꯠꯇꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯩ ꯑꯩꯌꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯄꯥꯎꯁꯦ ꯏꯕꯦꯝꯃ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯨꯝꯄꯣꯛ ꯀꯩꯅꯣꯗ ꯃꯌꯥꯡꯐꯥꯟꯗ ꯆꯠꯈ꯭ꯔꯣ ꯅꯪ ꯅꯧꯄꯥꯒꯤ ꯑꯁꯦꯡꯕꯁꯤꯃ ꯈꯪꯉꯒ ꯏꯃꯥ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯆꯠꯈ꯭ꯔꯣ ꯃꯥꯁꯦ ꯆꯠꯍꯟꯈ꯭ꯔꯦ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯅ ꯖꯣꯏ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯅ ꯄꯥꯎꯁꯦ ꯁꯨꯝ ꯌꯨꯝꯄꯣꯛꯇ ꯂꯧꯀꯥꯟꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯕꯨꯡ ꯌꯥꯎꯔꯦ ꯈꯣꯠꯂꯦꯅ ꯑꯗꯒꯤ ꯎꯌꯨꯝꯄꯣꯛꯇꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯥꯕꯨꯡ ꯃꯣꯛꯇ ꯆꯠꯄꯤꯔꯣꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯖꯣꯏꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯀꯧꯁꯜꯂꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏ ꯀꯧꯁꯜꯂꯒ ꯑꯩꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯍꯩ ꯆꯦꯟꯅꯔꯦ ꯌꯦꯡꯉꯨ ꯀꯥꯟꯗ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯤꯗꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯉꯥꯟꯈꯤꯕꯅꯤ ꯃꯥꯁꯦ ꯏꯃꯥꯗ ꯈꯤꯇꯪ ꯊꯃꯣꯏꯗꯤ ꯁꯣꯛꯀꯅꯤ ꯑꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯕꯒꯤ ꯍꯛꯆꯥꯡꯗ ꯀꯥꯏ ꯃꯄꯥꯗꯒꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯥꯒꯤ ꯄꯥꯜꯂꯤꯕ ꯁꯔꯨꯛꯁꯦ ꯃꯀꯣꯛꯀꯤ ꯁꯔꯨꯛꯀ ꯂꯪꯁꯀ ꯑꯁꯤꯗꯩꯗ ꯄꯥꯜꯂꯤ ꯊꯕꯥꯛꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯗꯣꯛꯇꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯏꯃꯥꯗꯣ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯀꯌꯥ ꯄꯣꯛꯀꯦ ꯏꯆꯥꯁꯦ ꯃꯥ ꯅꯨꯄꯥ ꯃꯥ ꯃꯊꯟꯇꯅꯤ ꯃꯆꯦꯁꯤꯒ ꯃꯣꯏ 2 ꯈꯛꯇꯅꯤ ꯑꯩꯅ ꯄꯣꯛꯆꯕꯁꯦ ꯏꯆꯦ ꯌꯥꯎꯋꯦꯕ ꯏꯆꯦꯁꯤꯒ ꯏꯌꯥꯝꯕꯁꯤꯒ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯀꯥꯟꯅꯔꯒ ꯄꯣꯛꯏ ꯏꯃꯥ ꯆꯍꯤ ꯃꯥꯅ 90 ꯆꯪꯉꯛꯏꯕꯅꯤ ꯃꯆꯦꯁꯤꯅ ꯃꯥꯅ 53 ꯃꯄꯨꯡ 54 ꯆꯪꯉꯛꯏꯕ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯒꯨꯟꯒꯁꯦ ꯀꯔꯤ ꯄꯤꯛꯏꯉꯩꯗꯒꯤ ꯊꯦꯡꯅꯕ ꯌꯥꯎꯕꯤ ꯃꯍꯥꯛꯁꯦ ꯏꯕꯨꯡꯉꯣ ꯑꯩꯅꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕ ꯉꯝꯈꯤꯗꯦ ꯍꯖꯤꯔꯥ ꯁꯨꯔꯒ ꯃꯊꯟꯇꯅ ꯂꯦꯜꯂꯒ ꯆꯥꯅꯤ ꯈꯣꯠꯀꯅꯤꯅ ꯑꯗꯨꯝ ꯂꯩꯖꯕ ꯑꯉꯥꯡꯅꯤ ꯍꯖꯤꯔꯥ ꯃꯥꯅ ꯅꯣꯡꯃ ꯑꯐꯪꯕ ꯁꯨꯕꯅꯤ ꯃꯥꯅ ꯁꯨꯕꯁꯦ ꯆꯔꯥꯕꯨ ꯍꯦꯟꯗ꯭ꯔꯗꯤꯅ ꯃꯥ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯔꯤꯒꯗꯤ ꯃꯌꯨꯝ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯃꯀꯩ ꯄꯥꯝꯕꯁꯦ ꯃꯥ ꯑꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯀꯣꯟꯅ ꯄꯥꯟꯒꯦ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯦꯟ ꯌꯥꯎꯗꯅ ꯌꯨꯝ ꯀꯩ ꯄꯥꯟ ꯌꯥꯕ ꯅꯠꯇꯦꯅ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯅꯨꯡꯁꯤꯖꯕ ꯃꯤꯒꯗꯤ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯋꯥꯔꯤꯒꯗꯤ ꯂꯤꯕꯤꯔꯝꯃꯤ ꯀꯔꯤꯝ ꯂꯤꯔꯝꯗꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯏꯃꯥ ꯃꯇꯝ ꯃꯥꯏ ꯄꯨꯖꯔꯛꯆꯅꯤ ꯏꯆꯦ ꯃꯆꯥꯒ ꯄꯣꯏꯗꯣ ꯀꯣꯛ ꯍꯦꯛ ꯌꯣꯜ ꯂꯣꯏꯔꯦ ꯀꯥꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕ ꯁꯛꯄꯁꯦ ꯑꯗꯨꯝ ꯇꯧꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯌꯨꯝ ꯄꯥꯜꯂꯨ ꯈꯣꯠꯂꯨꯁꯦ ꯅꯪ ꯌꯨꯝꯁꯤꯗꯩꯗ ꯐꯤꯔꯦꯞ ꯑꯃ ꯇꯧꯔꯒ ꯂꯩꯅꯅꯕ ꯍꯣꯠꯅꯁꯤꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯃꯥꯅ ꯑꯁ ꯏꯆꯦ ꯏꯃꯥ ꯀꯣꯟꯅ ꯄꯥꯜꯂ ꯂꯣꯏꯔꯦ ꯏꯆꯦ ꯍꯥꯏꯗꯤ ꯄꯣꯛꯏꯕ ꯁꯦꯟ ꯃꯆꯥꯗꯣ ꯇꯥꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯅ ꯑꯗꯨꯝ ꯁꯦꯟ ꯇꯥꯟꯕ ꯁꯨꯝ ꯆꯠꯂꯒ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤꯗꯤ ꯈꯟꯗꯕ ꯁꯦꯟ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦꯅ ꯁꯦꯟ ꯈꯟꯖꯕ ꯌꯥꯎꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯃꯤ ꯃꯆꯥꯗꯣ ꯀꯔꯤꯅ ꯊꯥꯛꯀꯗꯣꯏꯅꯣ ꯄꯩꯁꯥ ꯌꯥꯎꯗꯅ ꯁꯦꯟ ꯊꯨꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯒꯗꯕꯅꯤ ꯅꯣꯝꯒꯗꯕꯅꯤꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯉꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯉꯥꯡꯉꯨꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥꯁꯤꯗ ꯌꯥꯎꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯒꯨꯟꯁꯦ ꯃꯥ ꯀꯩꯒꯗꯤ ꯑꯣꯏ ꯃꯔꯤꯡꯖꯦꯟꯁꯨ ꯌꯥꯝꯅ ꯈꯥꯏ ꯃꯉꯣꯟꯗꯅꯦ ꯑꯆꯨꯝꯕ ꯈꯛꯇꯪ ꯑꯔꯥ ꯂꯧꯍꯤ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯉꯣꯟꯗ ꯑꯗꯨꯅꯁꯨ ꯑꯣꯏꯗꯣꯏꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯀꯅꯤ ꯈꯟꯗꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯏꯔꯩꯄꯥꯛ ꯏꯖꯥꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯤꯁꯦ ꯅꯠꯇ꯭ꯔ ꯏꯃꯥ ꯃꯥꯅꯦ ꯏꯃꯥꯗꯣ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯛꯄ꯭ꯔꯥ ꯏꯌꯥꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯗꯨꯝ ꯍꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯇꯧꯁꯤꯅꯦ ꯑꯗꯥ ꯇꯧꯁꯤꯅꯦꯅ ꯍꯥꯏꯕꯁꯨ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯑꯗꯨꯝ ꯆꯣꯡꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅꯗꯤ ꯑꯗꯨꯝ ꯇꯧꯕ
ꯃꯥꯁꯦ ꯏꯃꯥ ꯅꯤꯡꯉꯝꯗꯕꯒꯗꯤ ꯀꯩ ꯂꯩꯍꯧꯋꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯁꯤ ꯇꯧꯕꯤꯍꯧꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯃꯅꯤꯡ ꯇꯝꯅ ꯁꯤ ꯃꯥꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕ ꯀꯔꯤꯒꯗꯤ ꯂꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯤꯡꯉꯝꯗꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥꯒꯁꯨ ꯂꯩꯃꯤꯟꯅꯗ ꯃꯃꯥ ꯑꯩꯒꯁꯨ ꯂꯩꯃꯤꯟꯅꯗ ꯃꯊꯟꯇ ꯃꯔꯣꯟꯗꯣꯝꯗ ꯍꯤꯡꯅꯦꯅ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯆꯦꯜ ꯂꯩꯕ ꯑꯩꯅ ꯉꯥꯡꯕꯗꯣ ꯅꯋꯥ ꯂꯧꯗꯦ ꯈꯔ ꯍꯥꯏ ꯑꯃ ꯈꯔ ꯍꯥꯏ ꯃꯤꯍꯨꯟ ꯌꯥꯝ ꯄꯠꯊꯕ ꯃꯥꯒꯤ ꯅꯤꯡꯕꯁꯦ ꯑꯩ ꯅꯤꯡꯕꯁꯤꯃ ꯊꯨꯡꯗ꯭ꯔꯤꯉꯩꯗꯤ ꯑꯩ ꯊꯣꯛꯄ ꯑꯃ ꯇꯧꯅꯤ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯣꯏ ꯏꯄꯥꯗꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯃꯁꯥꯗꯨꯗ ꯆꯦꯟꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯃ ꯇꯧꯅꯤꯡꯉꯁꯨ ꯏꯃꯥ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯅꯪ ꯁꯤꯃꯗꯤ ꯁꯤ ꯇꯧꯔꯛꯎ ꯃꯔꯨꯞꯁꯤꯒꯤ ꯄꯩꯁꯥꯁꯦ ꯅꯪ ꯍꯟꯗꯛꯇꯤ ꯈꯔ ꯍꯨꯠꯂꯨ ꯈꯣꯠꯂꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩꯉꯣꯟꯗ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯦ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯝꯗ ꯉꯥ ꯌꯣꯟꯕ ꯈꯣꯠꯄ ꯆꯠꯂꯦꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯏꯃꯥ ꯉꯥ ꯌꯣꯟꯕꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯄꯨꯕ ꯈꯣꯠꯄ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯑꯗꯨꯝ ꯀꯃꯥꯏꯅ ꯌꯨꯝꯁꯦ ꯄꯨꯕꯤꯔꯤ ꯑꯗꯨꯝ ꯉꯝꯅꯅꯕ ꯑꯩꯅꯁꯨ ꯃꯥꯅꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯁꯜ ꯑꯩꯅꯁꯨ ꯃꯇꯦꯡꯈꯔ ꯇꯧꯁꯜ ꯇꯧꯔꯒ ꯑꯗꯨꯝ ꯌꯨꯝꯗꯤ ꯄꯨꯃꯤꯟꯅꯔꯛꯄꯅꯦ ꯃꯥꯒ ꯑꯩꯒꯁꯦ ꯂꯩꯃꯤꯟꯅꯔꯛꯇ꯭ꯔꯦ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯃꯄꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯈꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯒ ꯂꯩꯔꯨ ꯂꯥꯎꯔꯦꯅ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯗ ꯀꯣꯟꯊꯪꯗꯗꯤ ꯃꯥꯅ ꯏꯃꯥ ꯁꯤꯗ ꯂꯩꯕꯅ ꯐꯔꯦ ꯅꯪꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯅ ꯑꯗꯨꯝ ꯇꯧ ꯑꯗꯣ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯏꯃꯥꯅ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯪꯕꯩ ꯅꯨꯡꯕꯩꯁꯨ ꯌꯥꯝ ꯆꯠꯀꯜꯂꯦꯕ ꯃꯥꯗꯤ ꯍꯖꯤꯔꯥ ꯁꯨꯕꯁꯦ ꯊꯥ ꯑꯃ ꯍꯦꯛ ꯍꯜꯂꯛꯇ ꯊꯥ ꯑꯅꯤ ꯍꯦꯛ ꯍꯜꯂꯛꯇ ꯍꯖꯤꯔꯥ ꯁꯨꯕ ꯑꯩ ꯍꯜꯂꯛꯑꯅꯤ ꯏꯃꯥ ꯅꯪ ꯂꯥꯛꯑꯣ ꯏꯆꯦ ꯃꯅꯥꯛꯇ ꯂꯩꯕꯗꯨꯅ ꯑꯩ ꯁꯤꯗꯩꯗ ꯂꯥꯛꯀꯗꯧꯔꯦ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟꯗ ꯏꯃꯥ ꯏꯆꯥꯗꯤ ꯑꯗꯨꯝ ꯐꯥꯎꯅꯕ ꯂꯪꯕꯩꯗ ꯂꯩꯔꯁꯨ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯗꯣꯂꯥꯏꯗ ꯊꯥꯡꯉꯛꯄ ꯃꯌꯥꯝꯅ ꯑꯩꯈꯣই ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯁꯨꯝ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯁꯨꯝ ꯄꯨꯕꯤꯔꯛꯄꯗꯣ ꯃꯇꯝꯗꯨꯗ ꯏꯃꯥꯁꯨ ꯃꯤꯠꯅ ꯁꯪꯁꯪ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯊꯧꯕꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯃꯌꯥꯝꯅꯒ ꯂꯩꯒ ꯆꯥꯏꯗꯅ ꯇꯧꯕꯗꯣ ꯑꯗꯨꯗ ꯏꯃꯥꯅ ꯀꯔꯤ ꯐꯥꯎꯕꯤꯗꯣꯇꯪ ꯊꯝꯕꯤꯌꯣꯕ ꯑꯩꯅ ꯐꯥꯎꯕꯁꯦ ꯃꯌꯥꯝꯁꯤ ꯌꯥꯝꯃꯦ ꯀꯂꯞ ꯃꯌꯥꯝ ꯑꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯍꯦꯛꯇ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤꯒꯤ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯩ ꯆꯍꯤ 34 ꯍꯥꯏꯔꯛꯑꯁꯤ ꯐꯥꯎꯕꯗ ꯁꯤꯒꯨꯝꯕ ꯏꯁꯨꯁꯤꯗꯩꯗ ꯌꯥꯝꯅ ꯃꯊꯪ ꯌꯥꯝ ꯊꯦꯡꯅꯔꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝꯕ ꯃꯤꯌꯥꯝꯁꯦ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯤꯗꯅ ꯃꯥꯕꯨ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯅ ꯄꯣꯛꯆꯔꯁꯨ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯦꯅ ꯈꯜꯂꯒ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯂꯞꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯩꯅ ꯁꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤꯅꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯒꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕ ꯄꯣꯛꯄꯤꯗ ꯃꯌꯥꯝꯅꯒꯗꯤ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯔꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯛꯄ ꯂꯩ ꯏꯃꯥꯕꯨ ꯀꯔꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯒꯗꯤ ꯌꯥꯎꯏ ꯏꯃꯥꯅ ꯁꯨꯝ ꯄꯦꯟꯕꯤꯕ ꯋꯥꯍꯩ ꯀꯔꯝꯕ ꯋꯥꯍꯩꯁꯤꯡꯒꯗꯤ ꯇꯥꯏ ꯃꯥꯗꯤ ꯂꯩꯒꯤ ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯃꯇꯝ ꯂꯩꯕꯒꯤ ꯃꯤꯛꯇ ꯍꯤꯡꯗꯅꯇ ꯂꯩꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯀꯂꯞ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯝ ꯏꯅꯦ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯀꯔꯝꯕ ꯇꯧꯕ ꯉꯝꯃꯣꯏꯅ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯦꯝꯃꯦ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕꯒꯗꯤ ꯂꯩ ꯂꯩꯉꯥꯛꯇꯒꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯏꯊꯟꯗꯅ ꯂꯦꯜꯂꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯁꯤꯗꯩꯗ ꯂꯩꯀꯥꯏꯒꯤ ꯀꯂꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯦꯡ ꯈꯪꯗꯦ ꯍꯋꯥꯏ ꯈꯪꯗꯦ ꯆꯤꯅꯤ ꯈꯪꯗꯦꯀꯣ ꯁꯤꯁꯤꯅ ꯈꯖꯤꯛ ꯃꯣꯏꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯦꯜꯂꯤ ꯄꯨꯟꯁꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯀꯔꯤꯁꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕꯗ ꯑꯩ ꯆꯃꯝꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯤ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯏꯊꯟꯗ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯅ ꯑꯣꯏꯗꯣꯏꯕ ꯑꯣꯕꯁꯊꯥꯁꯦꯅ ꯈꯟꯕꯗꯕꯀꯣ ꯑꯩ ꯆꯃꯝꯅꯕ ꯑꯃꯁꯨ ꯐꯥꯎꯔꯤꯑꯕ ꯁꯨꯝ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯁꯤꯃ ꯂꯩꯇꯦꯅꯦ ꯁꯤꯃ ꯇꯧꯗꯦꯅꯦ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯇꯧꯕꯤꯔꯝꯒꯅꯤ ꯅꯤꯅꯤ ꯆꯨꯔꯛꯄꯗꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯔꯤꯅꯣ ꯈꯜꯂꯦꯕ ꯌꯥꯝꯅ ꯏꯃꯥꯗꯣ ꯄꯥꯕꯨꯡꯁꯨ ꯂꯩꯕꯤꯔꯤꯕꯅꯤ ꯄꯥꯕꯨꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯁꯨꯕ ꯏꯉꯝ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯁꯦꯟ ꯇꯥꯟꯕ ꯏꯉꯝ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯥꯗꯤ ꯋꯥ ꯉꯥꯡꯅꯕꯁꯤꯗ ꯃꯥꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯗꯥꯏꯗꯒꯤ ꯁꯨꯕ ꯉꯝꯃꯨꯗꯣꯏꯅꯣ ꯃꯍꯧꯁꯥ ꯀꯜꯂꯝꯕ ꯃꯄꯥꯡꯒꯜꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯄꯥꯡꯒꯜꯁꯦ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯤꯕꯅꯦ ꯂꯩꯇ꯭ꯔꯦ
ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯔꯔꯣꯏ ꯏꯃꯥꯗꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕ ꯄꯣꯛꯄꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯂꯥꯟ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯊꯣꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯠꯇꯣꯛꯅꯔꯒꯦ ꯍꯥꯏꯕ ꯏ ꯌꯥꯝ ꯁꯥꯕ ꯃꯇꯝꯅꯦꯕꯀꯣ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯁꯦ ꯃꯩꯇꯩ ꯀꯨꯀꯤꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯟꯁꯦ ꯃꯈꯥ ꯇꯥꯅ ꯁꯣꯛꯎꯅ ꯍꯥꯏꯕꯤꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯏꯆꯥ ꯁꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯈꯥꯡꯕ ꯋꯥꯔꯦ ꯃꯃꯥꯁꯤꯡ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜꯒꯨꯝꯕ ꯄꯤꯕꯤꯅꯤꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯒꯅꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯏꯪꯅ ꯇꯞꯅꯅꯦ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯅ ꯑꯩꯅ ꯈꯟꯖꯔꯦꯕꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯃꯆꯤ ꯑꯃꯗꯅ ꯑꯃꯨꯛ ꯀꯥꯞꯅ ꯃꯆꯤ ꯑꯃꯗꯅ ꯑꯃꯨꯛ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯅꯨꯡꯇꯤꯒꯤ ꯈꯕꯔ ꯄꯥꯏ ꯅꯣꯡꯃꯒꯤ ꯀꯔꯥꯏꯗ ꯍꯥꯠꯂꯤ ꯀꯔꯥꯏꯗ ꯁꯨꯒꯥꯏ ꯀꯔꯥꯏꯗ ꯁꯤꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯒꯤ ꯈꯕꯔ ꯄꯥꯕ ꯂꯦꯞꯄꯣꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯉꯒ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯑꯃ ꯇꯣꯡꯉꯒ ꯐꯠ ꯂꯥꯛꯑꯣ ꯗꯣꯡꯗꯥꯡꯒ ꯇꯧꯔꯣ ꯑꯩꯈꯣꯏ ꯀꯔꯥꯏꯗꯅꯣ ꯆꯦꯟꯗꯧꯔꯤꯁꯦꯅ ꯈꯟꯕꯗꯕ ꯇꯨꯝꯕ ꯐꯥꯎ ꯌꯥꯗꯦꯅꯦ ꯏꯕꯨꯡꯉꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯣꯏꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯅꯦꯝꯁꯟꯕꯤꯅꯕꯁꯦ ꯍꯣꯠꯅꯕꯤꯕ NGO ꯀꯥꯡꯕꯨꯅꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯟꯅꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯏꯕ ꯅꯨꯃꯤꯠꯇꯣ ꯃꯥꯗꯤ ꯍꯦꯛꯇ ꯑꯔꯩ ꯊꯥꯒꯤ ꯀꯩꯅꯣ ꯇꯧꯕꯖꯥꯠ ꯌꯥꯝꯅ ꯀꯩꯅꯣ ꯃꯃꯥꯟꯅꯕꯗꯩ ꯄꯨꯕꯤꯔꯝꯕꯅꯦꯕ ꯄꯨꯇꯨꯅꯥꯎ ꯃꯥꯁꯨ ꯈꯪꯉꯝꯒꯅꯤꯌꯦ ꯂꯩꯈꯤꯗ꯭ꯔꯦꯁꯦ ꯂꯩꯇꯕ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯆꯣꯡꯁꯟꯗꯧꯒꯤ ꯇꯧꯔꯤꯕ ꯁꯤꯡꯕꯅꯦ ꯃꯣꯏꯁꯦ ꯅꯣꯡꯃꯗꯨꯃ ꯆꯔꯥ ꯍꯦꯜꯂꯦ ꯃꯥ ꯆꯥꯛ ꯆꯥꯗꯤ ꯅꯆꯤꯟ ꯊꯤ ꯑꯩꯅ ꯆꯥꯛꯀ ꯆꯥꯕ ꯅꯠꯇꯦ ꯃꯥ ꯄꯨꯇꯨꯅꯥꯎ ꯊꯥ ꯀꯌꯥꯃꯨꯛ ꯐꯥꯔꯦ ꯁꯤ ꯊꯥꯁꯦ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅ ꯂꯣꯏꯔꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯗꯧ ꯏꯆꯦꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯀꯧꯏ ꯏꯆꯦ ꯏꯄ꯭ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯕꯅꯤ ꯑꯗꯣ ꯏꯄ꯭ꯋꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗꯗꯤ ꯏꯃꯥꯒꯤ ꯁꯪꯒꯥꯏ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯏꯆꯦꯅ ꯃꯐꯝꯁꯤꯗꯒꯤ ꯍꯧꯈꯤꯕ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯏꯄ꯭ꯋꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕꯁꯤꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗꯒꯗꯤ ꯀꯔꯤ ꯐꯥꯎꯕꯤꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯃꯔꯝꯗꯤꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯅ ꯏꯄꯥꯝꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯏꯆꯦ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯉꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯩꯁꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯩ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯅꯍꯥꯟꯗꯩ ꯍꯟꯗ꯭ꯔꯤ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯃꯤꯟꯅꯗꯦꯕꯀꯣ ꯂꯩꯃꯤꯟꯅꯗꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯥꯏꯅꯔꯒ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯥꯎꯔꯛꯑꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯦ ꯃꯗꯩꯗ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯏꯕꯥꯅꯤꯅ ꯁꯝꯅꯔꯒꯅꯦꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ ꯑꯗꯩ ꯏꯃꯥꯅ ꯑꯅꯝꯕꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯕꯕꯥꯁꯦ ꯈꯔ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯦ ꯋꯥꯗꯤ ꯆꯨꯝꯅ ꯉꯥꯡꯕꯗꯤ ꯃꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯌꯥꯝ ꯋꯥꯅ ꯏꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ ꯕꯕꯥꯒꯤ ꯃꯇꯦꯡꯁꯨ ꯃꯌꯥꯝꯗꯤ ꯌꯥꯎꯋꯦ ꯌꯥꯎꯕꯗꯤ ꯕꯕꯥꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯈꯔ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯐꯪꯉꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ ꯑꯗꯣ ꯏꯆꯦꯅ ꯌꯨꯝ ꯄꯥꯟꯕꯤꯔꯤꯁꯤꯅ ꯀꯔꯤ ꯂꯝꯗꯅꯣ ꯑꯉꯥꯡ ꯀꯌꯥꯒꯗꯤ ꯁꯨꯔꯦ ꯃꯌꯥꯡꯐꯥꯟꯗ ꯄꯥꯜꯂꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯏ ꯆꯍꯤ ꯀꯌꯥ ꯁꯨꯒꯦ ꯑꯉꯥꯡ ꯆꯍꯤꯗꯤ 11 ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯏꯆꯦꯅ ꯂꯥꯞꯄꯁꯨ ꯂꯥꯞꯅ ꯑꯗꯨꯝ ꯏꯄꯥꯝ ꯂꯝꯗꯝꯁꯦ ꯌꯦꯡꯁꯤꯟꯗ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯏꯊꯧ ꯌꯨꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕꯅꯤꯅ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯑꯍꯜ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯥꯕ ꯑꯩ ꯅꯨꯄꯥꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯇꯧꯗꯦ ꯄꯥꯠ ꯀꯣꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯉꯝꯅꯕ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩ ꯏꯆꯦꯗꯣ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯏꯄ꯭ꯋꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯏꯆꯦꯒꯤ ꯐꯤꯖꯤꯒ ꯇꯥꯟꯅꯗꯅ ꯏꯆꯦꯅ ꯇꯥꯟꯅꯔꯛꯄꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯀꯔꯤ ꯂꯩ ꯏꯆꯦ
ꯃꯥꯒꯤ ꯍꯥꯏꯕꯕꯨꯅꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯒꯅꯦ ꯃꯅꯤꯡ ꯊꯨꯡꯅꯕ ꯌꯥꯗꯦꯅ ꯃꯥꯒꯤ ꯃꯆꯤꯡ ꯃꯆꯨꯟ ꯐꯠꯇꯕꯗꯣ ꯑꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕ ꯈꯣꯠꯄ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯩ ꯑꯗꯨ ꯅꯠꯇꯗꯤ ꯑꯩ ꯅꯪ ꯅꯅꯥꯛꯇ ꯂꯩꯔꯣꯏ ꯑꯗꯒꯤ ꯕꯕꯥ ꯃꯅꯥꯛ ꯆꯠꯈꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯂꯩꯃꯤꯟꯅꯗꯕ ꯀꯌꯥ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯒ ꯊꯦꯡꯅꯍꯧꯗꯕ ꯀꯌꯥ ꯃꯩꯁꯥ ꯂꯥꯡꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯉꯦ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯑꯔꯣꯏ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯕꯗ ꯏꯆꯦꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯗꯤ ꯏꯌꯥꯝꯕꯁꯤꯅ ꯑꯗꯨꯝ ꯀꯧꯕꯤꯔꯝꯕ꯭ꯔꯥ ꯃꯃꯥꯡꯒꯤ ꯆꯍꯤꯒꯗꯤ ꯀꯧꯕꯤꯔꯝꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯀꯧꯏ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯏꯔꯥꯡꯒ ꯂꯩꯅꯈꯤꯕꯅꯦ ꯑꯗꯒꯤ ꯃꯥ ꯊꯕꯛ ꯁꯨꯕꯗ ꯑꯥꯗ ꯏꯆꯦ ꯄꯜꯂꯦ ꯑꯗꯨꯗꯨꯅ ꯅꯪ ꯀꯩꯅꯣ ꯇꯧꯁꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯏꯆꯦꯒꯤ ꯃꯊꯪ ꯆꯍꯤꯗ ꯁꯤꯟꯇꯦꯛꯁ ꯍꯥꯞꯄꯤꯗꯣꯏꯅꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗ ꯁꯤꯟꯇꯦꯛꯁ ꯍꯥꯞꯄꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯥꯝꯁꯤꯗ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒ ꯅꯠꯇꯅ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯅꯁꯨ ꯃꯥꯃ ꯃꯇꯣꯝꯗꯅꯤ ꯑꯗꯨꯒ ꯃꯥꯃꯅ ꯑꯩ ꯍꯨꯟꯇꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯃꯈꯨꯠꯇ ꯅꯥꯕꯒꯤ ꯂꯥꯏ ꯌꯧꯅꯕꯒꯤ ꯑꯃꯠꯇ ꯆꯥ ꯌꯥꯗꯦ ꯉꯥ ꯆꯥ ꯃꯥ ꯑꯗꯨ ꯐꯔꯒ ꯑꯗꯨ ꯃꯥꯃꯅ ꯑꯗꯨ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏꯌꯦꯅ ꯀꯞꯄ ꯃꯥꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯃꯥ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯨꯕꯗ ꯁꯦ ꯁꯨꯝ ꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯏꯆꯦꯗ ꯀꯥꯎꯉꯝꯗꯕ ꯑꯗꯨ ꯏꯆꯦꯗ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯁꯨꯝ ꯅꯤꯡꯕ ꯊꯨꯡꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯗꯒꯗꯤ ꯀꯟꯅ ꯍꯥꯏꯖꯔꯝꯕ ꯑꯗꯨ ꯏꯆꯦꯅꯗꯤ ꯄꯤꯕ ꯉꯝꯈꯤꯗꯕꯒꯨꯝꯕ ꯗꯤꯃꯥꯟꯒꯨꯝꯕ ꯗꯤꯃꯥꯟ ꯍꯥꯏꯕ ꯃꯤꯟꯁ ꯏꯆꯦꯅ ꯁꯨꯝ ꯀꯩ ꯇꯧꯕ ꯉꯝꯈꯤꯗꯕ ꯂꯩ ꯃꯥꯅ ꯍꯥꯏꯔꯝꯕꯕꯨ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯇꯣꯉꯥꯟ ꯂꯩꯔꯤꯁꯦ ꯏꯆꯦ ꯏꯕꯥꯅꯤ ꯀꯧꯔꯨꯁꯤ ꯌꯥꯝ ꯀꯜꯂꯩꯔꯝꯃꯦ ꯑꯩꯅ ꯏꯔꯥꯡ ꯄꯠꯇ꯭ꯔꯤꯉꯩꯗ ꯏꯕꯨꯡꯉꯣ ꯑꯩ ꯉꯥ ꯆꯥꯛꯁꯨ ꯌꯥꯝ ꯊꯤꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩꯗ ꯑꯩꯅ ꯇꯞꯊꯔꯒ ꯏꯕꯨꯡ ꯈꯤꯇꯪ ꯇꯞꯊꯔꯒ ꯆꯠꯁꯤ ꯏꯕꯨꯡꯉꯣ ꯍꯥꯏꯒꯤꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯨꯅ ꯑꯩ ꯉꯁꯤ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯅꯣꯏ ꯃꯥꯒꯤ ꯀꯔꯃ ꯀꯩ ꯂꯣꯏꯔꯀꯥꯟꯁꯤꯗ ꯕꯕꯥꯁꯦ ꯎꯌꯨꯡꯄꯣꯛꯇ ꯂꯩꯕꯅꯤ ꯀꯀꯥꯏ ꯃꯅꯥꯛꯇ ꯑꯩꯅ ꯕꯕꯥ ꯑꯩ ꯏꯕꯨꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ ꯅꯪ ꯌꯨꯝꯗ ꯂꯩꯔꯨ ꯂꯥꯛꯑꯣꯅ ꯑꯩꯅ ꯀꯧꯔꯨꯕꯅꯦ ꯍꯥꯟꯅ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯨ ꯂꯥꯛꯑꯣ ꯏꯃꯥ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒ ꯅꯣꯏ ꯑꯅꯤ ꯑꯩ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯀꯣꯜꯂꯒꯦ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯩ ꯃꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯄꯨꯁꯜꯂꯝꯃꯒ ꯅꯨꯡꯉꯥꯏꯅ ꯅꯣꯡꯇ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯗꯕꯗꯣ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯄꯦꯟꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯋꯥꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯏꯄ꯭ꯋꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯁꯤ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯕ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯊꯧꯕꯒꯤ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯦꯟꯕꯤꯈꯤꯕ ꯆꯣꯡꯕꯤꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯒꯗꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯁꯤꯗꯩꯁꯤꯗ ꯏꯃꯥꯒ ꯕꯕꯥꯒ ꯑꯗꯒꯤ ꯏꯕꯨꯡꯉꯣꯒ ꯃꯣꯏ ꯃꯔꯤꯗꯩ ꯍꯦꯟꯅ ꯂꯩꯇꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨ ꯃꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯍꯧꯅꯕꯔꯣ ꯇꯧꯗꯅ ꯀꯔꯤ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯏ ꯑꯔꯩꯕ ꯒꯥꯔꯤ ꯅꯨꯡꯂꯤ ꯄꯨꯊꯣꯛꯇꯅ ꯍꯧꯅꯕ ꯇꯧꯗꯅ ꯊꯣꯛꯇꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩ ꯃꯊꯛꯇ ꯍꯤꯞꯄꯒ ꯆꯠꯈ꯭ꯔꯕ ꯏꯅꯥꯎꯄꯥꯗꯣ ꯃꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯄꯦꯟꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯥꯅ ꯃꯁꯥꯗ ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯃꯥꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯂꯩꯇꯦ ꯈꯜꯂꯦ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯗꯤ ꯃꯨꯠ ꯅꯥꯏꯗꯅ ꯂꯩꯍꯧꯔꯅꯤ ꯃꯄꯣꯛ ꯑꯐꯕ ꯑꯣꯏꯔꯕꯅꯦ ꯍꯥꯏꯗꯅ
ꯁꯤ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯏꯁꯥꯗ ꯄꯣꯛꯑꯦ ꯏꯆꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯏꯌꯥꯝꯕ ꯗꯥꯕꯨꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯏꯆꯦꯒꯤ ꯃꯤꯃꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯗꯤ ꯋꯥꯈꯜꯅꯁꯨ ꯈꯤꯇꯪ ꯂꯥꯝꯕꯤꯔꯣ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯎꯍꯟꯖꯒꯗꯣꯏꯅꯤ ꯇꯥꯍꯟꯖꯒꯗꯣꯏꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯒ ꯏꯆꯦ ꯑꯩ ꯅꯧꯄꯥ ꯆꯠꯆꯔꯒꯦ ꯅꯧꯄꯥ ꯋꯥꯔꯧꯔꯨꯅꯨꯀꯣ ꯏꯃꯥ ꯕꯕꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯅꯧꯄꯥꯗ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯅ ꯋꯥꯍꯪꯁꯦ ꯍꯪꯉꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯆꯦꯅ ꯏꯄ꯭ꯋꯥꯁꯤꯗ ꯍꯥꯏꯕꯤꯒꯗꯧꯕ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯒꯗꯕ ꯋꯥꯍꯩꯁꯦ ꯀꯔꯤꯅ ꯑꯣꯏꯅꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯣ ꯏꯆꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯥꯅ ꯃꯃꯜ ꯆꯣꯡꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯕꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯃꯥꯒꯤꯗꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤꯗꯃꯛꯇ ꯃꯆꯤ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯒꯗꯤ ꯀꯩꯀꯩ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯦꯟꯗ꯭ꯔꯦ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯔꯀꯥꯔꯁꯦ ꯃꯣꯏꯅ ꯉꯝꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕꯤꯗꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯅꯥꯎꯄꯥꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯄꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯪꯅ ꯆꯤꯡꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤ